Break matungda mayam amukana taram lokchori TOMTV na sandok choriba your voice adom ki khonjal asida miyam na thengnariba awaba khudong chadaba sing amadi lainga ki mafamda wakalon sing phongdok pagi tanjama piri your voice adom ki khonjal da hojik masing yamlaba miyam na lepalaitana makoi gi khonjal thajilakpa leptri ngasi gi oina tongan ba mioi singna pirakiba makoi gi khonjal amadi wakasing punna taminasi Keren fabric da tawrise ang pupangna yamna ngakningai ore hoji coronavirus ki khuise am ki dana khui gi tangai phadaba the pharmacy da pot leibagumba adagi jatha ki pot leibagumba tangai phadra kana thokpada hin thokjadrabni dubu ngakang thobada khui gi keren fabric da pura normal life to na mi se kuja chatpa mi mari manga pulap chatpa langba ki adagi keren fabric lai rawam dan pa macha mari manga adum ngarang su ngasi su adum sanadana adum leiba adagi lekai gi pukrida khui mi si mangatra se adum kan tawga pulla ga moise fi subuni khangde irujawni handi lang ko tana tawga adum leiba se adum ure duni yammi painingai ure ana TOMTV na kesi ki pausi muta bo mengi maike dam ti honbiu adu loina khoi gi karim fabric da leiba se thanga constituency gi khoi MLA Tongbram Robindro gi mayum su leibani adu ngasi bo sanitization tawdana adi hida kaptana adi bleaching powder de smoking tawni hida langtha kari su kapagi kasum ki adungumba amta su uzadri adu masibu kain tawriba se khoi mi painu ngaisu oire adu musta hairo ga khoina khatnamba hobo oina thoe anu masimu TOMTV na asi paus amta sandok piu please COVID-19 haina khangnaraba virus asidagi Manipur prajar miyam kalhongnabagidamag jekshin thaurang lokhat pirakpagidamak state government pu thagatpa phongdoksari COVID-19 na maram oiraga lockdown curfew leibana sufam chafam khangnadare maram aduna wariba asidagi mateng khara oinaba surrendery singi stipend pending leiribadu honorable sarna khara pithok piu surrendery family member ama oina hajari